Miss Paodam yang tabi riba kwai pun mapu Reena Naorem na han membuka dataram nokcari loinana kurumjari. Masih maru Paodam. Anirak suba Barak Festival Chief Minister and Reena hodokre. Mau kaitel ngasik thawalda phamkre. Loinana Citizenship Amendment Bill gi mayokta Meghalaya da su akan ba ihau changsinkre. Mapungoi ba pawmu pizari. Miyoi kharana karisu nataba issueda irang sagatuna madubu political issue oina onthoknaba hotnaragliba asi laibak thibani haina Manipur gi Chief Minister N Reena phongdokre. Ngasi Senapati District Headquarters da pangthokhiba anirak suba Barak Festival gi thoramda Chief Minister na makha taraduna Manipur da hojik santi lakpa haurakpa asida maram chadana irang sagatpa tawbiganu aduga Manipur gi apunba gi saktam singtam punna ngakminagadawri bani aduga hojik chathariba India government na amadi NSN IM ga sanariba santi gi wari asi athubada waroisin purakpa waidasanu CAB parliamenta pass tawduna ek oina onthoktuna chanaba India government na honariba asida North East state singi manungda Assam amadi Tripura gi miyamna yaningdaba kaya phongdokpaga loinana khongjang kaya sangsilakli Assam gi oinadi Assam Accorda yauraba clause 6 ki matunginna yelhomi nataba bot lepa yadaba haiba clause adu yauri Tripura gi oina schedule da yauba jaga singdadi CAB kiningai oide aduga 6 schedule chanadaba mafam sing tamak CAB dagi ngakthoknanaba CSO Singna Union Home Minister Amit Shah ga wari sanaduna sohandana bahonagani hairi. Athuba matamda Assam amati Tripura da CAB gi irang ase loisinba santi purakpa oirasano Manipur gi oinadi ILP chanaba asina CAB dagi ngakthokpa ngamli. State asida pangthokliba festival khudingmak state festival oina laukhthoklabadi mi punamaki masing yamna watpagumna lawi maram asina Mathang chahidagi state government na sponsor tawduna local CSO singda sinahanaba honaragani masida natana Barak Turel gi haurakfam singda sarkarna henba senpham thadaduna Barak festival asibu international thaki tourist spot onthongnanaba honarasi haina su phongdoki Chief Minister N Reena haikre khwaramban kaitel irang tawpham onthokloisi Delhi gi Jantra Mantra da Lairiba Miyangi Irang Tawpham asigumna Manipur gi su Miyangi wakat mifam amadi Irang Tawpham ama sengbalagani wafam asinga sinyungtil khwairamban ima kaitil da pangthokpa grand reception amasong Thanksgiving Sri Ram Madhav ji General Secretary National BJP bu okpagi thoramda Chief Minister na phongdokhibani Chief Minister na makha taraduna mioi lak kunthra romgi leita laira sing karbar lalol itik tawpham oina Thamsi aduga mafam asida matam khudingmakta irang tawpham oina tawriba asi tokthokpiro aduga Manipur gi issue kaya Delhi da mayek sengna khanghanba ngamba mioi ama darkar oibadagi aikhoi gi issue kaya bu BJP gi National General Secretary Madhav ji na center ki luchingbada khanghanbadagi Manipur gi yalhomi sing kanjanaba Manipur People's Protection Bill pass tawnaba honabada matam kaya lamdam asida misimina yauduna khudongthiba kaya nangki adubu handak itha thajadana Manipur da ILP chanare haina lauthorakpa angakpa poi aduga masi ngasi miyamna oliba Ram Madhav ji na honabadagi ni aduga mahakumlaba misagama Manipur miyamna thagatpa mathautai haiki Thoromaduda Ram Madhav ji na phongdorakhibada ngasi di Manipur arangba numit ki mangalama oire Manipur miyamna laujarakpa khonjel Bharat ki Prime Minister Home Minister na tabire aduga British matamdagi lauthokhiba ILP ngasi di Manipur da chanaba phangle masi Manipur miyangi chauthokjabani chahi ani makhaida ngairiba Biren sarkar na Manipur gi chawkhat thaurangi thabak kaya paikhalle amadi Manipur da apunbagi saktam laktuna jati khudingmak nungsinana laiminare haiki thoramaduda Minister MLA Singsu Saruyaki Integration Health Information Platform IHID for Integrated Disease Surveillance Program IDSP ngasi Health and Family Welfare Minister L Jayanta Kumar na Minister gi Secretariat South Block ta leiba conference hall da launch tawkre thoromadu da
Principal Secretary Health Sri Bamlumnang Bomnum amasung Dr. K. Rajo, Director Health Services Manipur amadi Regional Director Ministry of Health Family Welfare MOHFW su saruyaki. Northeast India da IHIP implement tauba si Manipur na hanbani. Uttar Pradesh, Himachal Pradesh, aduga Odisha, Karnataka, Kerala amasung Andhra Pradesh ki matungda Manipur na IHIP implement tauba Nepal Super State oire aduga thorom aduda Minister Jayanta Kumar na phongdorakhibada Universal Health Coverage ki damakta masi mangda changshinba khongthang amani aduga platform masina khungangi mafam singda kachin koya yauna kanaba fangalagani haiki. Jingmi amadi tammi ani ki marakta hena faba mari purakpada choba thaudang ama oigadawriba mau kaitel ngasi coordinating committee Imphal Mau Market amadi Manipur Sentinel Council na sinduna thawal wang matabada leiba Yasta ground da famkre Yasta PFA Manipur SRU thawal Salaikan Balop TRCC thawal nasu mateng pangduna sinkiba ngasi gi mau kaitel aduda mau dagi lakpa mioi humfu humdoina tongan ba bander kuntraga manga hangduna famki Port labor lakpa miyam nang asige asigumlaba thoramase hena penba amadi nungaijaba wafam kaya phongdoram ki Manipur Sentinel Council ki convener Deepak Paodam na chingmi amadi tammi ani ki marakta leiriba nungsinabagi mari asi hena chesil hanna nabagi pandamda ngasi thoramasi sinbane Thawal Police amadi TMC Ward number 1 gi councillor o Inaw Tombi yauna mateng pangbirakba kudingbu apenba phongdoraki Mau Benders ki President Kaipaini na phongdorakpada ngasi tampaki mafam kayada leiba miyamna mau dagi lakpa pot yonjariba miyambu taramna okpa si amadi harauna minungsi utpirakpa si hendokna nungaije duga hojik faubada tampaki mafam nifuga manga henbada mau kechel famkre ngasi thawalgi miyam amadi sinbi langbiriba asina miyamna maugi miyamda utpirakleba hospitality asi kaidongaida kaubangam loi haina phongdoladuna amuka hanna thawalda mau kechel silhan ningbagi apamba phongdoraki discipline ngak na poche singse phajana lobire amuga su khoi gi volunteer khoi se yamna khoi bonusie amuga su moi gi discipline se yam khoi respect the way habadi lakato repa mau market ko organize to biga daba like I khoi no so khoi gi thobal like I khoi na khoi bo receive to bi pa moi gi chat bi ba discipline se next special chat yo habadi ai mau market ki Chahi khudingi All Community Development Organization more akodomna sinduna lakpa HSLC examination da saru yagadaba mahiroi singi free coaching class ngasidagi hodokre coaching class hodopagi thoramda Technopol gi SP TH Bikramjit Singh 43 Assam Rifles ki commandant Sumit Sud aduga TH Buddha President akodom Moregi SDPO Megavarna CDO OC Hemchan TH Jamuna President NKCLL na maruiba mitunglen sing oiduna ngasi gi thoram maduda SP Technopal TH Bikramjit Singh na phongdorakibada mairoi magi khwaidagi luba amadi maruiba tangkal asi HSLC examination na oi aduga mairoi singna HSLC examination da mai paklabadi tungi lambida hena khodong chaba ma oigani aduga ngasi ekodom na sinduna pangtholiba coaching class asida mahiroi singna thawai yauna saruk yabiu amadi more miyamgi mai purakpa oirasanu haina phongdoki nakalamromda 43 Assam Rifles ki commandant Sumit Sud nasu coaching asida darkar leiba makhaisu mateng pangani haiki aduga ekodongi president TH Budana phongdorakibada ekodomna mahiroi singi free coaching class pangtholiba si ekodongi calendar program gi sarwamani haina phongdokpaga loinana coaching asida moreda leiriba mahiroi singna khudong chaba si lobiyu haiki English ngani taraga mapal kungi HSLC examination da moregi mahiroi singna top kungi manungda yaroklabadi lupa lising yangkai gi mana amadi chahi ani gi scholarship lupa lising kun pigani moregi tongan ba school singdagi topper oirakpa amadi coaching asida yauriba mahiroi singdagi ahanba ni suba ahum suba taraba singdasu mana pikigani loinana moreda leiba magi school dagi mag wangna fangba singi hanba ni suba taraba singi oinasu mana pigani haina ekodongi maikai dagi phongdoragli thoromadu da HSLC examination da saruyagadaba mahiroi kaya amadi oja kaya su saruyaki
Indian Constitution ki article taragama palamadi kunmathoi gi makhada miyam gi apen penda phongdokpada tabidraba lengangna khongjang loi singbu fajilaga phuba chaibana chingba tawduna criminalize tawba si leibak thibani amadi condemn tawi amadi Youth Forum for Protection of Human Rights na kep ki mayokta changchilliba khongjang asida support tawi aduga fajin kiba MSU gi miyoi sing athubada condition amata yaudana thadorkadabani aduga Tripura amadi Assamda Indian government na chathariba hingsagi thabak athubada lepkadabani haina Youth Forum for Protection of Human Rights ki secretary ti Sadis Kantana Manipur Press Club ta pangthokpa paumisinga unaba mada phongdokre mana hai ILP extend tore haiba sigi manungda kari yauribano khangdri aduga miyamna pamliba sing ase fangadoribra haibagi wahang chauna leiri maramasina ikoina ILP chanare haiduna tumina leithokpa yadri miyam punna thengnaminaba ama changli haina su phongdoki na apoi ILP tawliba chanare ILP sina manipu asibu mitu mihan sadi kya minga ngalu ni habu haibun gamdu ngam morakanda parla lenga tachin katana parjara ko ni su miyam ko ni su apoi mitu sinda lam yon sinda ba bara sanjokta makon tawbe abata makon lakakanda Indah sangat terdapat tahu jadi apa terdapat sini sih maka ada pi dapat non cooperation pi ba aduga non cooperation tahu ba aduga aku ini mesin di bawah wah kau sangat minta untuk tahina Maram chadana fajin kiba mahiroi sing condition yaudana thado haiba banner paiduna juri bamda leiba MSU MSF desa mamadi KSA gi maikei dagi lupmarina sinduna juri bam higher secondary school dagi hauraga IB karong fawbada rally ama chatkre duga Longli Manipur Maral Laitaba Fajin Kiba Mahiroi Sing Condition Yaudana Thadoro Haiba Kolau Kaya Lauduna Rally Adu Chatki Masigi Rally Adugi Matangda Oinam Johnson Debed and Extension Secretary Jiribam Higher Secondary School Students Union na Haikibada Mahiroi Taruk Fajin Kibabo Yaningdaba Fongdokbo in a rally asi Chatpani Aduga Tuba Matamda Condition Yaudana Thadokpio Haina Fongdoke Amaromda Juribamgi Babu Parada Leiba Manipuri Students Federation MSF District Committee Juribamgi Office ta MSF ki Thomi Police na Fajin Kibagi Matangda Paugi Oiba Mifoma Mapang to Kre Aduga Ngasigi Paugi Mifoma Duda MSF Juribam District Committee ki President A Rajib na Fungdoro Kibada MSF District Committee Juribamgi General Secretary Haibam Ratanbo Haukiba December Gitang Tarada Juribam Police na Fajin Kibadu MSF District Committee Juribam na Hakchinna Lawi amadi condemn tawi haiki MSF na hingsagi oiba thabak thoram amata changsin kiba leite maram aduna MSF District Committee Juribamgi thomi fajin kiba se maram chate haiki mana makha taraduna haikibada MSF District Committee Juribamgi General Secretary bo athuba matamda condition amata yaudana thadorkadabani karigumba thadoroktaba taragadi makhal makha kayagi khongjang changsilagani haiba wafam kaya su phongdoki MSF na hingsagi oiba agitation amata tawgiba leite maram aduna Jiribam gi police na asugumba hajin dasi maram sumcha sadaba aduma thong amani maram aduna akhoi General Secretary Ahibam Ratan Singh asibu atuba matamda akhoi condition amata yaudana thadokpiu karigumba condition amata yaudana thadokta taragadi akhoi tongan mamongda akhoi khongjing sansalagani haiduna Press media kuthangdagi mari lenaba authority amadi paliba sarkar da Manipuri Student Federation MSF District Committee Jiribamgi maikei kangal Nakalamarom da su Jiribamgi kadam talada leiba Juri College ki Students Union na Union gi amadi mahiroi lup singi thomi Juri Police na fajin kiba aduga mari leinana Paugi Mifama Famki Ngasigi Paugi Mifama Duga Mari Lenana Juri College Students Union gi Games and Sports ki Thaupuriba A Chingkai Nganbana Fongdoro Kibada Union Asigi General Secretary Amadi Mahiroi Manga Galoinana Punna Mahiroi Tarok Juribam Police na Fajin Kibado Hakchina Lawi Amasung Condemn Tawi Atuba Matamda Juribamdagi Fakiba Mahiroi Singadu Condition Amata Yaudana Thadorok Kadabane Karigumba Thadorok Tabataragadi Union Asina Makal Makakayagi Kongjang Changsilagani Haina Fongdoke More Drivers Union More Infalgi Tarulak Soba Foundation Day Kam Thanksgiving gi Thauramama Moregi Mission Bank da Leiba Auditorium da ngase pangthokre ngasi gi Thauramadu da Khaimang Goite duga social worker
Tongkai Hauke Forest Department aduga Thongsai Lungdim President HTC Unit 4 TS Somintang President MDO Tinthang Hauke President KSO Morena Maru oiba miyoi oiduna pangchokpa thoromaduda TS Somintang President More Drivers Union asigi linkhalakibagi warol piraduna union asigi drivers singna awana taraba matamda union ni maikege chobo mateng pangduna lakhi haibagi loinana Marik Jumlaba Wafum Kaya Thamki Thoromga Mari Lenana Isai Nongmai gi Thoram Su Pangthoki Awang Potsangbam Kulen Chawkhat Khongthang Apunba Nupi Loki Secretary M Indrani Devi na haikre Awang Potsangbam Kulen gi akoibada leiba ahangba lamhang singda mioi kharana chawkhatpa pambagi namada Stadium Sanana Bahona Liva se Chungya Yabangam Loyaduga Wafamasi Ngasi Nungtil Press Club da Paumisinga Unabada Indrani na Fondoro Kibane Mahana Makata Raduna Kunjasingda Kanagadaba Pigadaba Hospital Gumna Saba Laklabadi Taramna Okani Eduga Mamang the Hariba Lamang Sing Asida Social Development Association Brighters Club Amadi Hariba Nupi Lop Ahum Asina Karigumlaba Makal Amatagi Samba Sagat Payaro Haina Thing Batam Krabane Ngasi Nahona Mari Makong Kangdana Chawkhatpa Pambagi Namada Stadium Sananaba Thorang Torokpa Yaningde Lamhang Asida Makha Amasung Awang Haiba Mafam Ani Asi Ladiba Matam Kayagi Mamangdagi Sanabungoina Tamlakibani Duga Mari Makong Kangdana Tika Tonganaba Stadium Shajinana Honarakpa Laibuk Chibani Duga Saba Sunya Yaroi Duga Chawkhatpa Pambagi Namada Stadium Sananaba Honarak Livasi Kudakta Handopi Hainasu Indranina Paumisingda Fondoraki Haidi Ama sagana la kuma tam dai koi ham ba se bir gum si hadina yana ba thong rabani adu gum ba yana ba to thong raga ngasi amu na hona na koi gi sudiam sagani hadina la pa mari ma khong khang da ba si gum ba se changphat pa na ma da la changphat pa pam ba gi na ma da bi khra na hona ra ba se koi kum ja sing na ta se na ma se ta dem tawi ma se koi ya ya ba ngam lo si gum ba thing ba thami ba se lam sing na se nam da na sudiam sana hona ra pa ta ra ga di koi na ma sta akanba koi mayong nanabagi sem saduna leire Ngasi ayu pung 13 rom tabada Kaching District Commando na Kaching Wairi Saba Lekai degi drug yonba miyoi ni faraba miyoi ni adudi Sri Mayom Rakesh Sharma chahi kungani pala pokpa Lekhidraba SS Dhanachandra amadi Mayanglambam Rameswar chahi kuntraga manga apokpa Lekhidraba M Nepal kawi makoi anima Kaching Wairi Saba Lekai degi ni aduga makoi degi heroin powder gram 13 amadi WY tablet Maudraga Taruk Fagat Pangam Kre, Duga Faraba, Mioyamadi, Polam Kaching Police Sinakre Hairi. Chapi Karong Police Station Degi, Kilometer Kuntrarom Chalagaleba, Hangmol Village Degi, Lam Ekar, Humudraga Mangada Thaba, Kani Pambi Sing Mangan Kre, Duga SP Chandel, and Maduni Maige, Pautak Makada Additional SP, Augustine, SDPO, Sukumar OC Kamsonga Loinana Napki SP W Basu Additional SP Brindagi Makada Napki Team NCB SDO Chapi Karong Yauraga Chathakiba Ngarangi Drive Aduda Kani KG Chatred Yankairom Manganki Hairi Citizenship Amendment A ki mayokta akan ba ihaw horakpadagi Meghalaya mobile internet amasong SMS thingjin kre aduga Silongda changshin ki ba ihawda miyamda police na tear gas kapsin ki loinana lathi charge tawki miyamna su police da nung langsin ki aduga khutthongna bagi thawdokta soklabasing Silongi civil hospital da layengli Silongi Kethel Singh kana kidre aduga gari chena kide police bazar da sauraba miyamna car ani mai thake Maira Paiduna Yamlaba Miamna Men Rota Rally Chatke Silongdagi Kilometer Chani Yankai Lamnaba William Nagar Town da Anti Citizenship Ekpo Yadaba Miamna Chief Minister Conrad Sangmada Lauksin Ke Mafamaduda Pangtokpa Freedom Fighter Amagi Dead Anniversary Yauna Comrade Sangma Helicopter Amada Lakibani Aduga Comrade Go Back Haina Naha Oiribi Kayana Lauki Aduga Yumthang Nabada Ladiba Assam the So Miamgi Hokan Changshili Aduga Miamga Poliska Kutona Ke Building Kaya Mai Tadoki Aduga Tonga Sandopi Gano Haina Meghalaya Police na Miamda Apel Tauke Tripura the So Citizenship MML Eki Mayokta Miamna Kongjang Changsinaki Aduga Dharma the Yumpam Oiraba Semba Ek Ado Unconditional Oi Haina Opposition na Fongdoke Ladaki Kargil District da Anoba Untarakpadagi Chathok Sasinda Awaba Mayongnare Duga November December Amadi January da
तारकलिबा उन्ना स्प्रिंग सीजन दा कानबा यामना पी हाइरी अदुगा उन ताबना मरम ओइरगा कारगिल श्रीनगर की रोड थिंजिनख्रे अदुगा लेफ्टिनेंट गवर्नर आर.के. माथुरना यूनियन टेरिटोरी अदुगी मियाम की ओइबा मीटिंग अमा कौदुना ओइरगलिबा फिबम की मतंगदा खना नैनख्रे मीटिंग अदुदा सरु याखिबसिंग मनोंगदा एडवाइजर सेक्रेटरी कमिश्नर सिंह याउखी सानाबगी पाउदा All Jiribam Sports Association Asjana Sinduna Jiribam Higher Secondary School की प्लेग्राउंड चथरिबा तरातरे सुबाती आइट्स राधामणि मेमोरियल फर्स्ट डिवीजन फुटबॉल लीग टूर्नामेंट 2019 की ngasi सानखिबा मैच ता FC कंगालुंगना इचेल क्लब दिबोंगबु गोल मंगा मरी दा माइथिबा पिख्रे हयेंगी मैच ता LFC लुंग्रेजांगना JYC जायरोल पोकपी सानागने FC कंगालुंगी गोल सिंग अदु कपाई जंगना 11:51 amadi 80 suba minute goal ahum aduga fawailungna kunmapal suba minute amasung Joseph Amona 37 suba minute goal amamam chanki aduga Ichel club dibongi goal sing aduna Sudip Telina nifugani thoi suba minute aduga Nahema na MD Nasib amadi BK Marna yankai mari humfutare amadi humudra humdoi suba minute goal amamam chanduna punna goal mari chankibane नहा ओइबसिंगबो स्पोर्ट कल्चर अमदे स्पोर्टमैनशिप की वाखलोन फगरहन्नबगी पांडमदा नेहरू युवा केंद्र थवालना DLCYC अथोपमगी खुसमनदुना नुमिर हुमनी चुमना थवाल अथोपम मखा लेकाइदा लेबा हाइक्रेंग मखोंग लंपाकता चथरखिबा डिस्ट्रिक्ट लेवल इंटर यूथ क्लब स्पोर्ट्स मीट 2019 ngasi loisinkhre ngasi sanakhiba nupa machagi football final match ta Arambe FC na DLCYC अथोपमबु गोल अमा सुइनोदा थोइख्रे अमदि नुपी मचागी थौरी चिंगनाबिदा AMPYC ना DLCYC बु पॉइंट अनि सुइनोदा थोइख्रे फुटबॉल तग ऑफ वार खोखो एथलेटिक्स साइकिल क्रॉस कंट्री रेस चफु थुगाइबी ना चिंबा आइटम सिंगदा डिस्ट्रिक्ट असिदा लेबा यूथ क्लब तराना सरुक यादुना चथरखिबा स्पोर्ट मेरासी लोइसिनबगी थौरमदुदा NYK थौबालगी डिस्ट्रिक्ट यूथ कोऑर्डिनेटर माइकल थामिनलेन माटे अदुगा TMC वार्ड नंबर 7 की काउंसिलर वाई प्रेमावती अदुगा DLCYC की प्रेसिडेंट L रोमेंड्रो मदी TMC वार्ड नंबर 5 6 अमदी 7 की वार्ड मेंबर सिंगना थोइबा मिथुंग सिंग ओइना सरुक यादुना विनर अमदी रनर ओइख्रबा क्लब की सानरोइ सिंगदा मना मथुम सिंग यंथोकी अरोइबदा मरोइबु पाउ अमुन्ना पिजरी अनिरक सुबा बाराक फेस्टिवल चीफ मिनिस्टर एन बिरेन हौदोख्रे माउ कैथेल ngasi थवालदा फमख्रे लोइनाना सिटीजनशिप अमेंडमेंट बिल की मायोक्ता मेघालय दसु अकनबा इहौ चंगसिनख्रे ngasi damakta ri ms paodam loisinjare myam bomo hanna krumjari